ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯅꯠꯇꯕ ꯈꯤꯇꯪ ꯂꯥꯞꯄ ꯑꯗꯨ ꯌꯥꯝ ꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯤꯕꯝꯒꯝꯒꯤꯗꯣꯏꯅꯤ ꯁꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯆꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯈꯤꯇꯪ ꯏꯃꯟꯕꯤ ꯍꯧꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯣꯡ ꯄꯤꯁ ꯃꯆꯥꯗꯣ ꯑꯩ ꯆꯥꯗꯁꯨ ꯌꯥꯝꯅꯦꯕ ꯁꯥꯏꯗ ꯊꯝ ꯌꯥꯔꯕꯅꯦ ꯑꯗꯨꯕꯨꯅꯦ ꯑꯩ ꯄ꯭ꯂꯦꯠ ꯃꯃꯥꯡꯁꯤꯗ ꯊꯝꯒꯗꯕꯁꯨ ꯇꯜꯂꯦ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨꯗꯣ ꯅꯪꯅꯤꯡꯗꯕꯅꯤꯅ ꯃꯅꯝꯁꯤ ꯅꯪ ꯆꯥꯕ ꯀꯩꯅꯣ ꯇꯧꯋꯦ ꯆꯥꯕ ꯃꯁꯥꯂꯥ ꯄꯣꯠꯂꯣꯝ ꯄꯣꯠꯂꯣꯝ ꯀꯦꯕ ꯃꯅꯝꯁꯦ ꯇꯥꯕꯗ ꯇꯤꯟ ꯌꯣꯠꯂꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯑꯩ ꯁꯤꯡꯖꯨ ꯇꯣꯠꯄꯁꯦ ꯌꯥꯗꯦꯕ ꯏꯁꯥꯁꯤꯗ ꯆꯥꯛꯀꯁꯦ ꯈꯪꯂꯥꯝ ꯂꯥꯝꯈꯠꯂꯛꯑꯦ ꯈꯔ ꯈꯟꯇꯣꯛꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯆꯥꯕꯔꯣꯝꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯔꯁꯤ ꯂꯥꯡꯈꯠꯅꯔꯛꯑꯅꯤ ꯃꯍꯩ ꯃꯍꯩ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯅꯣꯡꯒ ꯈꯔ ꯈꯔ ꯆꯨꯕꯁꯤꯗꯀꯣ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯀꯧꯇꯥ ꯉꯥ ꯑꯣꯏꯅ ꯊꯣꯡꯉ ꯄꯨꯔꯛꯑꯦ ꯁꯤ ꯆꯦꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯑꯗꯨꯝ ꯐꯖꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯊꯕꯤꯒꯨꯝꯕ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨꯗꯤ ꯁꯣꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯔꯒ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ ꯑꯗꯨꯒ ꯋꯥ ꯑꯃꯇꯒ ꯍꯥꯏꯒꯗꯕ ꯀꯥꯎꯏꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯉꯒ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯁꯄꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯁꯤꯟꯖꯔꯒꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯦ ꯍꯦꯛꯇ ꯁꯣꯏꯒꯦ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯑꯁ ꯉꯁꯤꯗꯤ ꯋꯦꯗꯔꯁꯤꯒꯀꯣ ꯅꯩꯁꯜꯂꯅꯤ ꯍꯥꯎꯔꯦ ꯊꯣꯝꯃꯗꯤ ꯑꯥꯎ ꯇꯥꯗꯣꯔꯤꯖꯥꯠꯅꯤꯍꯦ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯎꯔꯥꯛ ꯊꯔꯥꯎꯕ ꯂꯥꯎꯕ ꯈꯣꯡꯕ ꯌꯥꯝ ꯇꯧꯕꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯅꯠꯇꯕ ꯈꯤꯇꯪ ꯂꯥꯞꯄ ꯑꯗꯨ ꯌꯥꯝ ꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤ ꯐꯖꯅ ꯍꯥꯎꯔꯦ ꯐꯖꯅ ꯁꯨꯕꯅꯤ ꯄ꯭ꯂꯦꯠ ꯑꯃ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯔꯝ ꯁꯥꯏꯠꯇ
ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯑꯁꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯀꯩꯅꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦ ꯃꯇꯥ ꯑꯃ ꯆꯥꯟꯅꯅ ꯅꯣꯡ ꯈꯔ ꯈꯔ ꯆꯨꯕꯁꯤꯗ ꯉꯁꯤꯗꯤ ꯑꯇꯩ ꯑꯃ ꯇꯧꯔꯔꯣꯏꯒꯦꯅ ꯀꯧꯇꯥ ꯉꯥꯁꯦ ꯐꯖꯅ ꯊꯣꯡꯖꯤꯟꯕꯅꯤ ꯐꯖꯅ ꯍꯧꯖꯤꯜꯂꯦ ꯑꯗꯨꯒ ꯋꯥꯡꯅ ꯆꯣꯡꯉꯦ ꯍꯥꯒꯦ ꯁꯨꯝ ꯇꯧꯋꯦ ꯍꯥꯎꯍꯟꯗꯅ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯁꯥꯒꯨꯝꯕ ꯆꯥꯕ ꯁꯖꯥꯎ ꯆꯥꯕꯁꯤꯡꯁꯤꯅꯕꯨ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁꯥ ꯀꯩꯀꯥꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯕꯨꯗꯤ ꯆꯥꯔꯝꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥ ꯆꯥꯕꯁꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯨꯛꯕꯥꯡꯁꯦ ꯁꯥ ꯆꯥꯕꯔꯣꯝꯗ ꯑꯣꯏꯅ ꯏꯟꯇꯔꯦꯁ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯗ ꯃꯨꯛꯕꯥꯡꯁꯦ ꯑꯃꯨꯛ ꯇꯣꯛꯊꯣꯛꯑꯁꯤꯅ ꯑꯃꯨꯛ ꯈꯜꯂꯛꯄ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯕꯁꯦ ꯃꯤꯅ ꯕꯤꯠ ꯂꯩꯔꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯗ ꯉꯥ ꯀꯧꯇꯥ ꯆꯥꯁꯟꯕꯁꯤꯁꯨ ꯆꯄꯥꯛꯀꯁꯦ ꯐꯨꯟꯒꯦ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯐꯖꯅꯗꯤ ꯍꯥꯎꯔꯦ ꯋꯥ ꯉꯥꯡꯕꯒ ꯁꯪꯗ꯭ꯔꯦꯍꯦ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯇꯩ ꯑꯇꯣꯞꯄ ꯕ꯭ꯂꯣꯛꯁꯤꯡꯒꯤꯁꯨ ꯑꯩꯅ ꯈꯔ ꯍꯥꯏꯖꯔꯒ
ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯒ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯁꯥ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔ ꯋꯥꯈꯜ ꯈꯜꯂ ꯇꯧꯁꯜꯂꯨꯒꯨꯝꯁꯨ ꯇꯧꯊꯣꯛꯄꯁꯨ ꯑꯃꯨꯛꯁꯨ ꯇꯧꯁꯜꯂꯕꯅꯤꯅ ꯌꯨꯇꯨꯕꯁꯤꯗ ꯈꯪꯅꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯪꯅꯁꯜꯂꯛꯑꯒ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯀꯣ ꯑꯃꯨꯛ ꯊꯥꯗꯣꯛꯄꯁꯤꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯇꯧꯔꯤꯁꯦ ꯆꯥꯛꯇꯤ ꯐꯅꯌꯥꯝ ꯌꯥꯝꯕꯅꯤ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯁꯜꯂꯦ 그럼 또 근데 ꯌꯥꯝ ꯆꯥꯁꯟꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯣꯏꯅꯒ ꯁꯨꯛ ꯌꯥꯝ ꯆꯥꯔꯤ ꯀꯃꯥꯏꯅ ꯆꯥꯏꯖꯥꯠꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯤꯅ ꯆꯥꯕꯒꯁꯦ ꯆꯥꯛꯁꯦ ꯅꯣꯡꯃꯗ ꯑꯝꯇꯪꯅꯦꯕ ꯑꯩꯅ ꯆꯥꯔꯤꯁꯦ ꯃꯨꯛꯕꯥꯡ ꯆꯥꯗꯕ ꯅꯨꯃꯤꯠꯁꯦ ꯃꯍꯤ ꯃꯅꯥꯏꯒꯨꯝꯕ ꯁꯨꯝ ꯊꯛꯄ ꯈꯔ ꯑꯗꯨꯒ ꯆꯥꯛꯀꯁꯦ ꯑꯅꯤꯔꯛꯀ ꯆꯥꯁꯟꯕꯣꯠꯇꯦꯕ ꯑꯗꯨ ꯍꯦꯛꯇ ꯆꯥꯁꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯆꯥꯁꯟꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯍꯦꯛꯇ ꯉꯝꯗꯦ ꯇꯧ ꯑꯣꯛꯁꯜꯂꯛꯏꯁꯦ ꯎꯔꯕ ꯀꯣꯕꯤꯁꯤꯁꯨ ꯍꯦꯛꯇ ꯀꯨꯀꯔ ꯑꯃ ꯇꯧꯔꯦ ꯀꯣꯕꯤꯁꯨ ꯌꯥꯝ ꯀꯜꯂꯦ ꯄꯨꯛꯁꯨ ꯊꯥꯡꯒꯠꯂꯦ ꯅꯣꯡꯃ ꯆꯥꯛ ꯑꯃꯇꯪ ꯆꯥꯔꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯑꯩꯁꯦ ꯅꯝꯐꯨꯗ ꯉꯝꯁꯜꯂꯕꯅꯦꯀꯣ ꯑꯩ ꯂꯪꯊꯣꯛꯄ ꯄꯥꯝꯃꯨꯕꯒꯤ ꯌꯥꯝꯍꯜꯂꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯃꯨꯛ ꯂꯥꯛꯀꯅꯤꯗꯣ ꯑꯗꯨꯅ ꯂꯦꯝꯍꯟꯗꯅꯕ ꯍꯣꯠꯅꯕꯗꯅꯤ ꯍꯣꯠꯅꯔꯤꯅꯤ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯖꯜꯂ ꯃꯥꯜꯂꯦ ꯆꯥꯛꯁꯦ
ꯑꯁ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯑꯦꯕꯨ ꯑꯩ ꯁꯤꯕꯨ ꯉꯝꯈꯤꯗꯣꯏꯅꯤ ꯁꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯆꯤ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯈꯤꯇꯪ ꯅꯦꯝꯍꯟꯕꯤ ꯍꯧꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯗꯣ ꯆꯥꯁꯤꯟꯗꯤ ꯆꯥꯁꯤꯜꯂꯒꯦ ꯑꯗꯨꯕꯨ ꯈꯅꯥꯎ ꯌꯧꯔꯦ ꯑꯩꯈꯣꯏ ꯌꯥꯝꯃꯈ꯭ꯔꯕ ꯁꯤꯡꯖꯨꯁꯤ ꯀꯩꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯣꯡ ꯄꯤꯁ ꯃꯆꯥꯗꯣ ꯑꯩ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯕꯅꯦꯕ ꯁꯥꯏꯗ ꯊꯝ ꯌꯥꯔꯕꯅꯦ ꯑꯗꯨꯕꯨꯅꯦ ꯑꯩ ꯄ꯭ꯂꯦꯠ ꯃꯃꯥꯡꯁꯤꯗ ꯊꯝꯒꯗꯕꯁꯨ ꯇꯜꯂꯦ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨꯗꯣ ꯅꯪꯅꯤꯡꯗꯕꯅꯤꯅ ꯃꯌꯥꯝ ꯀꯔꯝ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯒꯤ ꯈꯔ ꯅꯥꯇꯩꯖꯒꯦ ꯈꯟꯗꯨꯅ ꯉꯝꯁꯤꯟꯖꯔꯕꯅꯦ ꯑꯩ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ